ngasi gi video asida ikoi adom na ingonda hangbirakpa wahang singi paukhum ai khar pijage aduna adongi wahang amadi aigi paukhum mayam mamut tana pungning changna taminasi I am Rameswar Thokchom, medical nutritionist and nice and wise expert. Ngasigi video sida adom na hangbirakpa wahang singi paukhum ai pina ba honajage aduna video si loiba phawba yengbiu adongi paukhum pidringegi mangoinana aina mayamda haijaningbadi adomna video si yengba matamda loiba phawba yengbiu adomna loiba phawba yengdana aikoina question hangakpa taragadi adomna hanglakliba question sing adugi paukhum su adum video aduda adum phangani aina rawi maramdi ayama matamda aina sum yengjabada mayamna video yengbasi loiba phawba yengbasi pangyam yamde aduna video si loiba phawba yengbiu aduga adomna chamamnaba leiba targadi adongi question hangakpa matamda aina adongi chapchaba paukhum pijarakke loinana aigi mamangi video singda adomna hangbirakpa wahangsigi paukhum ai pinaba honajage ngasigi video sida pungjangna taminasi ahambada aina lokhachariba question sida hangbirakliba sar BP wangbada guli charoi haiba taragadi kari tawgani amukta haibiro haibani adomna hangbiraiba wahang asi yamna phajai adubu aigi mamangi video da aina BP narakpagi maram aina video ma semjagibado madu phajana taba taragadi aikoina BP wanglakpadagi karamna ngakthokadage haibasi madugi paukhum oigadorini adu ngasigi video sida aina khara haijarabada adomna BP wangbada hidak charoge haiba taragadi adongi punsi mahing amadi chakchai thak phajana semtoktaba yaroi aduna aigi mamangi adongi wahang aigi paukhumda aina chakchai thakki matangda khara haijakiba adu phajana inbiba taragadi adom BP wanglakpadagi nakthokpa ngamgani tawadabu adomna hana guli chaduna lakpa oiba taragadi guli adu kamaina lokthokadage haibadugi amuk neinadaba yaroi aduna adudi pasnen oire adu pasnen oiba question sigi dabaktadi aina video sida answer pibada kitang khudongcha daba lei aduna adomna aigi pijariba contact number aduda contact toroktuna adongi problem adugi matangda nainaminaba yagani hana thamjage mathangda hangbiriba wahang sina aikoina khud ani si BP onba matamda wangba manade karambana achumba oigadoino haibani masigi question sigi answer oina aina pijaningbadi aikoina matam punamakta aikoina khangadabasi BP haibasi aikoina left amadi right ani khud ani si onba matamda ayama matamda manadana phangani masigi wahang sigi paukhumsi ai samaina pijage aikoina matam punamakta aikoigi left amadi right khud ani sigi BP si onba matamda ayama matamda manaroi adu karamana hena chungadage haiba wafam sidadi aina lakchaningi aikoina BP haibasi common oina aikoina logadabasi 160/100 ki makhada leiraba aduga adomda karigumba symptom amata laktaba targadi adom normal ne haina logbiu aikoina matam punamakta oi amadi yetsi aikoina manadana phangani mathangi question sida hangbiriba si sar kini da nung leibasi sarda yengba yagadra haibani yes nung leiba targadi aikoina matam khara hidak charba matungda nung adu taba ngamdaba targadi aikoina operation tawba haibasi suggestion adum pinai tawadabu aina mayamda haijaningbadi aikoina kini da nung leibada operation tawbagi darkar sungoi oidena haijaningi maramdi aikoina kini da leiba nungsi yamna laina aikoigi chakchai thak punchi mehing semaba matamda adum taba ngami mathangi question si aikoina nungsangi matangda video ama sembiro haibaduni sungsoi soidana ai matungda nungsangi matangda video ama semjarakke aduna video du ngaibiu mathangda hangiba question si sar hairiba lainachi haibadi diabetes narabadi blood pressure wanglakadra haibani paukhum pibiro haibani hoi adomna khanginglibasi diabetes naba mi si BP su wanglakadra haibani tasengbagi di aikoina diabetes amadi BP aije machin manaw oina longnaba yai matam sangna diabetes naduna lakpa taragadi adum aikoina BP wangpase adum thokkalli adubu diabetes wangba mi khudingmakta loina BP wangkhalakani haibadi leite adubu ayamba case ta aikoina matam sangna diabetes naduna lakpa taragadi BP wangkhalakpasi adumak thengnai mathangi question si lepna khongchen niglakpa amadi lepa ngamlaktaba masi karina oigani haibiru haibani yes
ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯔꯛꯄ ꯃꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯔꯀꯤꯟꯁꯟ ꯍꯥꯏꯕ ꯂꯩꯅꯥ ꯑꯗꯣ ꯑꯗꯨꯗꯩꯗꯨꯗ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯁꯤꯝꯇꯣꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯒꯤ ꯔꯤꯚꯔꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯤ ꯗꯥꯏꯕꯤꯇꯤꯁ ꯀꯔꯝ ꯇꯧꯔꯒ ꯍꯤꯗꯥꯛ ꯆꯥꯗꯅ ꯐꯕ ꯉꯝꯒꯗꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ तसेंबदी मसीगी क्वेश्चन सिगी आंसर सी अइना ममांगी अदोंगी वाहंग अइगी पाउखुमदा फजना पिजखरबने अदुना अदोमना अमुक्तंग हाइरिबा वीडियो दु येंगबिदुना अदोंगी आंसर अदु फंगनब होनबियो ngasiगी वीडियो असिदा समना हाइजरबदा अदोमना अदोंगी चक्चाइ थक अमदी पुंसी महिंग सेमतोकपा तारगदी डायबिटीज वांगलकपा तारसु अदुम रिवर्स तौबा याय तौबतबु अदोमना मतम सांगना गुली चादुना कंट्रोल तौरगा लाकपा ओइबा तारगदी अखोय तानमिनदुना मधु रिवर्स तौनबा होनमिनसी हाइना थमजगे मथंगदा हंगबिरीबा क्वेश्चन सिना अखोयना बीपी लेतनबा साजेनगी दरकार लेब्रा लेरगदी हाइबिरओ हाबनी यस अखोयना बीपी लेतनबा होनबदा साजेनगी सु यामना दरकार ओय अदुबु ख्वाइदगी हेना मरु ओइरिबदी अखोयगी चक्चाइ थक अमदी पुंसी महिंग सिनी हाइना थमजगे अदुबु अदोंगी आंसर ओइना बीपी लेतनबा साजेन सिगी ख्वाइदगी फबा साजेनदी अयुक्की मतमदा अखोयना नापी मथक्ता मिनिट 45 नुंगतीगी चपीबा तारगदी अदोंगी बीपी ना हंदनबा होनबदा चौबा मतेंग ओइगनी हाइना थमजगे मथंगी क्वेश्चन सिना अखोयना बीपी हंथनबा करी करी तौगदगे हाइबदो मयेक सेंगना ताकपियो हाइबनी मतांगसिदा अइना अदोमदा पाखुमोइना पिजनिंगबदी अदोमना मतम सांगना बीपी गी हिदाक चादुना कंट्रोल तौरगा लाकपा ओइबा तारगदी अखोयना पासनेल ओइबनिना मसिदी तानरगा अदोंगी बीपी अदु हंदहंदुना हानगी पुंसीदा गुली सुंचा चादना हिंगबा याननबा होनमिनबा यागनी अदुगा अदोमना बीपी दी वांखलागा बीपी गी हिदाक चाद्रिबा ओइबा तारगदी अखोयना पुंसी महिंग अमदी चक्चाइ थक फजना सेंबीबगा लोइनना अदोंगी स्ट्रेस लेवल खरा हंथहनबा दरकार ताई मतम पुनमक्ता अखोयना खंगमिनगदबसी बीपी हंथहनगे हाइबा तारगदी अइगी ममांगदा सेमजखिबा वीडियो बीपी वांगलपगी मरम हाइबा वीडियो अदु ममुताने येंगबियु मदुदा बीपी वांगलीबा मरम मयामदो अइना तौबिदबा तारगदी अदोम बीपी वांगलपदगी लाइना ngakthokpa ngamgani haina thamjage mathanggi question sina sar aigiди 130/90 abapta lei masibu bp wangba chingbra haibani masigi answer oina aina pijaning basi adomna 130/90 da leiba taragasu करिगुंबा सिम्टोम अमता लेतबा तारगदी अदोम बीपी लेते हना लौगनी हाइबदी अखोयना बीपी असि मी अमगा अमगा चप मानना येंगबा यादे बीपी हाइबसी मी खुदिमक्ता नंबर अमा पुथोअगा मदुदा फिक्स तौरगा लोइना येंगबा यारोय मी तोंगान तोंगानबा बीपी गी रीडिंग लेगनी अदुगा मरुओइना अखोयना ख्वाइदगी मरुओइना नैनगदबदी अखोयना इसादा पिरिइबा सिम्टोम अदो अदुदा नैनगदबनी मथंगदा हंगलीबा वांगची खरा सांगे अइना समझलकांदा माना पामीबा क्वेश्चन अदु अइ मयामदा थमजगे महांगना फोंदोंनिंगलिबसी बीपीडी मतम सांगना वांगदुना लैरबा मसाना बीपी वांगे हाइदुनासु चिंगनरबा अदुगा मसाना बीपी वांगे हाइबगी केयारदी इलौ लौदबा अदुगा करिगुंबा कांदा मसादा नुंगाइतबा फारोकपा मतमदा महांगना बीपी चेक तौबा लाकपा मतमदा चाक चासलगा लाकपा मदुदैदुदा फंगबा रिपोर्टु अचुंबा ओइगदरा हाइबनी सोंगी वाहंसिगी पाखुमसी अइ समाइना पिजगे तसेंबगिदी अखोइना बीपी वांगले ए हाइना खंगबा तारगदी मतम पुनमक्ता चेक्सिनबा दरकार ओइ अखोइना चेक्सिलौदबा तारगदी खुदोंथिबा अचौबा मयाम नंगबा याय अदुबु अदोमना खंगबा पामलिबदी अखोइना चाक कुंबा चासलबा मतुंगदा ओनबा बीपी असि चुम्ब्रा हाइबदुनी तसेंबगिदी अखोइना चाक हेक चासलबा मतुंग टेंशन यामना लेइबा मतुंग अमदी अखोइना सांगना चटपा अमदी थबक सुरबा मतुंगदा ओनबा बीपी सी अचुम्बा बीपी नी हाइना अखोइना लौरोइदबनी अखोइना बीपी हाइबसे नोंमगी मनुंगसिदसु अखोइना चप मानना लेबा ngamloi अदुगा अखोइना खंगदबदी बीपी जे ख्वाइदगी वांगबा मतमसी अयुकी पुंग 10 स्वाइसिदा ओइ अदुगा ख्वाइदगी नेमा मतमसिना नुमिदांगी पुंग 10 स्वाइसिदा ओइ अदुना अदोमना बीपी गी कंडीशन चपचाना खंगबा तारगदी अयुकी पुंग 10 दा बीपी ओनबियु नुमिदांगी पुंग 10 दा मुक बीपी ओनबियु मदुदा यामद्रबदा 10% की डिफरेंस लेबा तारगदी अदोम नॉर्मल नी हाइना लौबा याय हाइबदी अयुकी
BP dagi numidangi BP duna 10% kumba handana lakpa taragadi adongi hakchangda thoina problem leitre haina lawba yai mathangi wahang si aikoina BP stroke tawraba matungda wa ngangbada layeng phaibasi kari tawraga kari charaga phagani amukta haibiru haibani aikoina BP stroke tawgraba matungda layeng phaibase taseng nai kanda aikoina yoga gi step khra lay madu sanabada so dum kanai adu khwaidagi maru oiribadi aikoina sajen du sanabaga loinana chakchai thak amadi punsi mehing semtokpasini khwaidagi maru oiribadi mamangi video da aina DIP diet ki matang da haikibadu amuktang yengbiraga madu follow tawhanbiyu loinana aikoina pranayam gi step khra sanaba darkar oi maruoina aikoina omkara amadi bharmari hariba pranayam ani asi sanaba taragadi aikoina sumaina layeng phaibasi phagalhanbada yamna mateng pangi masida natana atopa therapy khara amasu leiri adomna tana ningba leiragadi aigi contact number da phone tawbiraktuna details lobiyu haina thamjage mathangi hangbiriba question si BP stroke tawraba matungda karigumba wakhal khitang nungaitaba matamda yam emotional oibasi karigino yam khangjaningi aduga masibu cure oiba yaba medicine kari no haibadu khanghanbiru haibani masigi pakhumoina aina pijaningbasi aikoina asigumba case asidi aikoina counseling gi yamna tangai phadaba lay maruoina aikoina brain stroke tawba matamda brain gi nerve sing shokhiba amadi heart ki phibam sokchalakbaga yamna mari leinai aduna hairiba condition asidadi aikoina counseling gi yamna darkar oi hidak ki matangda hairagana aikoina chingli nauri phaganaba hidak khara pibagi tangai phadaba lay loinana aikoina maruoina khwaidagi maru oiribadi diet semtok pibasini mathangi question sina sir aigi BP se mathang makha ani gi difference manaraga wangkhatli 195 by 140 oiba yaukre masigi khuang si kaidobagino haibani masigi pakhumoina aina pijaningbasi aikoina BP wanglakpagi maramchi mayam ama laikre maruoina BP wanglakpagi khwaidagi maruoiba maramdi aikogi hakchang sida blockage leibagini adubu adomna BP onba matamda adongi stress level kaya yamna leiribage haibadugi su makha poli haibadi adomna stress yamna leiba matangda BP onba taragadi samaina dum wangani loinana aikoina BP wangkhalakpasi kidney gi akaiba leiragasu adum wangkhalai aduna masigi chapchaba maram karino haibadu khangtokminasi haiba taragadi amuktang tanaminabagi tangai phadaba lei haina thamjage mathangi question si sar BP se layeng bada phaba ngamgadra haibani BP layeng bada yamna laina phanba yai aduna BP haibase tasengbagi su anaba ama oina su lobiganu masi metabolic syndrome amani aduna aikoina metabolism se phagalan ba taragadi aikoina BP dagi ngakthokpa ngamgani yes adongi paukhum oina BP layeng bada yamna laina phanba yai haina thamjage mathangi question si sinus ki su haibiru sar haibani yes ai sinus ki matang da su matung da video semjarakke mathangi question sina aikoina BP gi hidak kuina charakpana sada sonthaba asida kari chaba yaba leibage aduga gym gumba sanaba yabra haibani yes gym gumba sanaba yai tawdabu yamna light oina sanabiyo BP wangba mina gym heavy oina sanabasi kaya afaba oigande adubu chabagi matangda hairagadi aina mamangda DIP diet ki matangda semjakiba video adu yengbiraga madugi diet uda leibiyu adu oiba taragadi adongi choktabasu phagani loinana adomna hidak matam sangna chari haiba ma haibanina hidak matam sangna charakpa haibase aikoina tungi punsida khudongthiba adum nangali aduna yariba makhai reverse ta honaba honabiyu mathangi question sina ojana haibiriba mayam dugi symptom do oire khalasi masibu ngakthokpagi pambaisu thambiradi hena nungaigani haiba adongi wahangsigi paukhum ai samaina thamjage adomna BP wangkhalae haina khangba mikuptudagi adongi punsi mahing amadi chakchai thak semtoknaba honabiyu loinana adongi physically movement khara hena leiner namba honabiyu stress level hanthanaba honabiyu adu oiba taragadi adom soidana BP wangkhalakpadagi ngakthokpa ngamgani khwaidagi maru oina chakchai thaksini
चक्चाई थक्ति अइना ममांगी वीडियो दा हाइजखिबा DIP डाइट की मतंगदो मुन्ना येंगबियु अदुगा मदु फॉलो तौबियु सोइदना अदोंगी BP नेमथरकपदा मतेंग पांगनी हाइना थमजगे मथंगी क्वेश्चन सिना ओजा आई 140/120 सुमाइना यौखी अदुदा कोक यामना चिकपा अदुगा नाही ताखी मसी BP हाई ओइदोइनी चुम्ब्रा हाइबनी यस अदोमना कोक चिकपा अमदी नाही ताबा यावरकपा तारगदी अदोंगी लैरिबा BP सिदा अदोम BP वांगे हाइना लौगनी अदुना BP थुना यांगना रिवर्स तौनबा होनाबियु हाइना थमजगे मथंगी क्वेश्चन सिना सार BP गुली चाबसी किनी अनाबा लैरी हाइबसी चुम्ब्रा हाइबनी यस यामना चुम्मी अखोइना BP की गुली चादुना कंट्रोल तौरिबनी हाइदुना मतम सांगना लैरकपा तारगदी किनी की प्रॉब्लम लाकपसी यामना तोइने थेंगनै मतम सांगना BP की गुली चादुना कंट्रोल तौदुना लाकपा पेशेंट सिंगसी किनी नारकपगी खुदोंथिबसु लै हाइना थमजगे लोइसलकपसिदा मयामगी ख्वाइदगी कमन ओइबा क्वेश्चन अमदी अखोइना BP वांखलकपा तारगदी करी चिंजाक चागनी हाइबसिनी मसिदा अइना मयामदा पिजनिंगबा पाउखुमदी अखोइना BP वांगलकपा हाइबसी ख्वाइदगी मरु ओइना अखोइगी पुंसी महिंग अमदी चक्चाई थक सोइबना ओइरकपा अदुगुम्बा लैना मखल अमनी अदुना अदोंगी पुंसी महिंग अमदी चक्चाई थक सेमतोकपियु मरु ओइना चक्चाई थकती अइना ममांगदा पिजखिबा DIP डाइट की मतंगदा अइना सेमजखिबा वीडियो अदु मुन्ना येंगबियु अदुगा मदुदा अइना हारिबसिंगदो फजना इनबियु अदोम BP वांगपदगी फजना ngaktokpa ngamgani haina thamjage लोइना हौजिकी मतमसिदा हिंगलिबा अखोई पुंसी महिंग से स्ट्रेस यामना लौदुना हिंगबा पुंसी महिंग अमदा हिंगनै अदुना ख्वाइदगी मरु ओइबा अमना अखोइना BP वांगलपगी मरमसी अखोइना स्ट्रेस का हेना लैबा सिनेबा अदुना स्ट्रेस लैतनबा होनाबियु अदु ओइबा तारगदी अदोम सोइदना BP ना नारकदबा खुदोंथिबा कयादगी ngaktokpa ngamgani haina thamjage लोइसलकपसिदा अइना मयामदा हाइजनिंगलिबदी अदोमना BP वांगबदगी ngakthokke हाइबा तारगदी नोमगी मनुंगदा अदोमना यामद्रबदा मिनिट 95 अखोइना वाकिंग चटपियु अदुगा अदोंगी स्ट्रेस लेवल हंदनबा होनाबियु अखोइना स्ट्रेस हाइबदी वखल हेंजन खनबसी यारगे खंदनबा होनाबियु अखोइना स्ट्रेस मैनेज तौगे हाइबा तारगदी अयुक्की अमदी नुमिदांग तुममदागी मतमदा मेडिटेशन यामद्रबदा मिनिट 5 दा ओइरसु तौबियु लोइनना अखोइना पेंथोकपा खरा तंबियु लोइनना अदोमना नोमगी मनुंगदा चारिबा चिंजाकतुदा 50% रो फूड ओहलगा 50% कुक फूड ओइरगा चाबा तारगदी अदोमना BP वांगबगी खुदोंथिबदगी लाइना ngaktokpa ngamgani haina thamjage मसी हारगा ngasiगी वीडियो असि मतंग असिदा लोइसिनजरगे कांगलैपाक इमाना याइफरे